From the ELITETV test of Kataming Tabustran of Ceremony of Kudong Chana the game of Karamuk Chang and Doctor program, see with me and the young Pangaludre, when I see the Horokana Muk Chang Nine, and Fangana one of the game, see them ta, Kitang Marakta, can only see me and the water with an Luxury. I see, I'm a local gateway, Sanga Express key on top Panida Asita. On top when I have gotten young Piju, Fazada Yang Piju, Upambi, Mada, Quikanagi, Saktam Noma Yala lady, and chúc chúc nuri kịp bài chắc cú nên thải chứ cái nào thải sẽ dừng bị đó mà cũng tăng mầm sẹo này chỉ lấy ba lấy ngay kỹ số sẽ mà thằng thôi lập bằng cái sự even cái Samsung cái cái email này hay là qua mấy anh đó adu urakan ta cái PPS thằng apa ni ada masih usia sini hay đấy dừng view mấy anh pun nak thambal manung cái drama si khubak na thawai yaw này dừng gì sau này cái nó lấy na khubak party khubak chỉ cái nào nó hay khang na poni thambal khubak cái symbolic cái sin na dina ana sai da manung do hundari ba chaindari ba ngangdari ba mya tamna ma pa thura bu fam lei ba adhan da social media da su sinok sin tongni ga na ga viral go da khiba mya am lei ba du ni adu ore film si ai ga ds na ye ga da u pam bi sida saktam ma leader ma saktam ma thamme chungnu adagi akhoi gi chaku sina nan chaku se masida thomba thaba adu ate to ba yeng lei ba ada usik sina u da ne ba yeng biu mya puna thambal manung gi drama si khubak na thawai yaw na yeng ye da ya phajaba chu chu wan to le ba cartoon na mane tham jage patang le sina khoi sanai le ba ki loi re na habsni loi re na sti bi warai chana bane bus ki matang sida ni kiru nu khura sifai ngang la ga tong doi ne na ara khura sina khume moina ngak pu du ne he na ki je khre ngak na kaya si kre khai ba khangla na tro na hajuk si khoi myam ni ngak pa lai ne hek irang horak pa juda me gi tang tre ni pan ge hek ta khoi gi aeroplane achou achouba sida pusallatana mayam thamgibadu kitang santi phangani na mayam asa torubudu madugi ona tenabada masenga mabai ga na taunaba adagi chaminaba thakminaba yenga leiba yen huran ga sunga nu huran ga su o huran ga su mayam yenga leiba madu pawdadi media da loin phongrab ni kon haijadaba natte ana adai dani ana bus thare ngasi di tha dawa male chap chawa paw phangde ngarang akoi gi transport minister na appeal to ga ji yaw ne da kiunu khura sifai ngang la tung doi ni na ada ama sine khum ko ni moi na ngak ku do he na ki je khre ngak na ngang na kya sigre ha khang la bna tro na haji kyam sigre mi chani ma thak sigre manipur irang sida aduni sisu yam phajaba khoi lengang na bus service to nen to isi kamai to re no pandam du krai no sura sam pusala ka do no hoi manung da budi palle hoi christmas ka mai le na mayam je chana ko na ba to bu de na christmas ta kai de gi sura sam bu sta impala ka ra ka dra ba adagi a Kambu pedang sida kara kadra ba aduna koi sai isu nei na baduni kitang mong maril taba doktor pada isu taba thaba kara to ni mi apamba to ba praja ga section kya digi lai duni ana sai sida bus ki pata do da cartoon sina kitang manung phumma kana thamak pa yam phasaba cartoon mane na thamjage patang da leisina koi pongna phumgi balo he ha duni balo sida koi gi aina haijabudo kuta bai jama selaba niru tu pudi ma MLA ni minister mo ire lakpane praja sing sida mai awana hang lakpane ada khunja sina haire lan gi rang se karam kan da loi gani an hang mani ore da mai khumai yam kan khan he na su khalu nu da asidi matam khara sangna dum chang gini maram de su khang de nok nu po ne je mar hang la ji kyam chang de kyam lu shin laga kyam gi chang lu shin ge de sine ba kai khalu nu da sidi matam sangna dum khara ku chang gini maram de su khang de yam phajaba karino punjalaga wari sanaba ya ba punjandri pula punjalaga yankhai sida kana kana yadage aduga bharat lenga ka chalaga si toba protest toba khoi maduna tani khoi panama pham thadu ani ka haibra chingma mayam se toba ngamdaba manipur ki praja letra kan dadi sit ko laga lebida kana duino haibra hom mayam so khoi to ba section kya dagi hanga pa leirabni adani hai se aduna swaida kam kan da lan si loini khangde patam gra changkini ado kuine changkini maram di ju khangde maram khang ba yoram da gi no pangai le ba ji na tonga voice me ama thulei sini de voice thok ta ba ama manung da umkhan na me ama adugi potuni ga sai sangai spe gi othok pare de yawi do rasidana khoi pongna phongki balo sidari yeng biro duna khoi ju khang de ha gi poni ya phaja ba ju cartoon ne tham jage pathang le sina khoi welan paugi as loire ha bu de ba ade da zai ngo ta da ko no gi khoi gi a cha thakpa ta than ba mat khoi mai ma pure ba sida sa pi ba lak pane da ma sinai
ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇ ꯏꯖꯔꯨꯅꯨꯀꯣꯅ ꯍꯧꯖꯤꯛꯁꯤ ꯐꯦꯁꯕꯨꯛꯇ ꯏꯕ ꯈꯣꯠꯄ ꯌꯥꯝ ꯌꯥꯕ ꯐꯥꯕ ꯄꯨꯝꯕ ꯇꯧꯕ ꯃꯌꯥꯝꯗꯨꯗ ꯕꯦꯁ ꯇꯧꯔꯛꯏꯅꯤꯀꯣ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯨꯝꯃꯦ ꯑꯩꯒꯤꯁꯤꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯄꯥꯏꯕꯅꯤ ꯀꯥꯏꯗꯦꯅ ꯌꯥꯝ ꯐꯖꯕ ꯐꯦꯁꯕꯨꯛꯇꯒꯤ ꯈꯪꯅꯕ ꯐꯦꯁꯕꯨꯛꯇꯒꯤ ꯂꯧꯅ ꯂꯩꯅꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯐꯦꯁꯕꯨꯛꯇꯒꯤ ꯄꯨꯔꯥ ꯏꯃꯨꯡ ꯀꯥꯏꯈꯤꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯤ ꯑꯗꯨꯝ ꯃꯌꯣꯟ ꯌꯥꯝ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯩ ꯁꯤꯡꯍꯧꯗ꯭ꯔꯒꯗꯤ ꯊꯥꯡ ꯁꯨꯝꯕ ꯉꯥꯏꯔꯦ ꯁꯣꯏꯔꯒ ꯌꯥꯕ ꯐꯝꯐꯝ ꯆꯥꯗꯅ ꯄꯥꯏꯔꯒ ꯊꯤꯜꯂꯒ ꯃꯤ ꯁꯤꯕ ꯑꯗꯨꯅꯤ ꯑꯗ ꯐꯦꯁꯕꯨꯛꯇꯒꯤ ꯌꯥꯝꯅ ꯐꯈꯤꯕ ꯐꯦꯁꯕꯨꯛꯇ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯎꯅꯔꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤ ꯎꯅꯕ ꯐꯪꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯕ ꯊꯣꯠ ꯁꯤꯌꯥꯔꯤꯡ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯀꯥꯟꯗ ꯍꯥꯏꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯉꯥꯡꯒꯗꯕ ꯉꯥꯡꯉꯣꯏꯗꯕ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯤꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯌꯥꯕꯗꯨ ꯁ꯭ꯂꯦꯡ ꯋꯥꯠ ꯁꯤꯖꯤꯟꯅꯔꯛꯄ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯄꯥꯈꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯅꯦ ꯐꯦꯁꯕꯨꯛꯇꯒꯤ ꯏꯖꯤꯜꯂꯛꯆꯔꯨꯅꯨꯀꯣ ꯅꯪ ꯐꯥꯖꯈꯤꯅꯦꯅ ꯑꯗ ꯃꯥꯁꯤ ꯍꯥꯏꯅꯤ ꯑꯩꯒꯤꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯅꯕ ꯄꯥꯏꯕꯗꯤ ꯀꯥꯏꯗꯦꯅ ꯍꯅꯨꯕꯅ ꯅꯍꯥꯗ ꯃꯦꯁꯦꯖ ꯊꯥꯖꯟꯕꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯃꯌꯥꯝꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯐꯦꯁꯕꯨꯛꯀꯤ ꯀꯥꯟꯅꯕ ꯐꯠꯇꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯎꯠꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯈꯨꯡꯒꯪꯒꯤ ꯇꯥꯟꯅꯕ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏ ꯐꯝꯃꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯦ ꯑꯗꯨꯗ ꯌꯥꯝꯅ ꯑꯗ ꯃꯥꯅꯅꯤ ꯆꯤꯡꯖꯥ ꯇꯝꯖꯥꯁꯤꯗ ꯅꯊꯟꯇ ꯂꯩꯊꯣꯛꯂꯨ ꯏꯔꯥꯡꯅꯒ ꯆꯥꯡ ꯅꯥꯏꯗꯕꯅꯦꯅ ꯑꯗꯨꯗ ꯃꯃꯁꯤꯅ ꯈꯨꯝꯃꯤ ꯋꯥꯔ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯕꯅ ꯐꯩ ꯌꯥꯝ ꯍꯥꯏꯖꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯔꯨꯅꯦꯅ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯋꯥꯅꯔꯕ ꯁꯨꯐꯝ ꯃꯐꯝ ꯂꯩꯔꯛꯇꯕꯒꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐꯨꯠ ꯍꯤꯜꯁ ꯖꯒꯥꯗ ꯂꯩꯔꯤꯕ ꯇꯥꯏꯅꯔ ꯂꯩꯔꯤꯕ ꯑꯗꯨꯒ ꯔꯦꯗ ꯖꯣꯟ ꯀꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯒ ꯃꯣꯏ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯋꯥꯕ ꯇꯨꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯦꯡꯉꯨ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯤ 50-60 ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯀꯃꯥꯏꯅ ꯀꯥ ꯑꯃꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯔ ꯂꯥꯛꯄꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯖꯔꯒꯦ ꯁꯤꯔꯁꯨꯗ ꯁꯤꯖꯔꯒꯦꯅ ꯄꯦꯜꯂꯛꯇꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯗ ꯌꯨꯝ ꯁꯥꯔꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯒꯦ ꯈꯔ ꯅꯣꯡꯃꯒꯤ ꯁꯨꯔ ꯆꯥꯔꯒ ꯈꯔ ꯐꯪꯕ ꯈꯔ ꯆꯥꯔꯒ ꯑꯗꯨꯅꯕꯨ ꯐꯔꯦ ꯋꯥꯔꯛꯄꯒꯤ ꯃꯌꯥꯝꯗꯣ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟ ꯑꯃ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅ ꯁꯤ ꯑꯗꯨꯝ ꯍꯟꯖꯤꯜꯂꯦ ꯃꯃꯥꯡꯗ ꯁꯨꯝ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨ ꯁꯨꯝ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯇꯧꯖꯒꯦ ꯑꯩꯅ ꯈꯕꯔ ꯄꯥꯅ ꯍꯥꯏꯕꯅꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯈꯔ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯏꯃꯧꯅ ꯊꯣꯡꯕꯗꯤ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯔꯦꯅ ꯑꯗꯨꯗ ꯑꯅ ꯁꯥꯎꯔꯒ ꯍꯣ ꯑꯗꯨꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯕ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯦꯒ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯂꯦꯝꯅꯕꯒꯤ ꯄꯣꯠ ꯑꯃ ꯇꯧꯋꯦ ꯑꯁ ꯑꯩꯅꯒ ꯑꯣꯝꯂꯦꯠ ꯍꯧꯕꯗ ꯄꯨꯡꯀꯥ ꯀꯥꯖꯥꯠꯅꯤꯀꯣ ꯀꯥꯏꯅ ꯋꯥꯔꯤꯒꯁꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝꯁꯦ ꯊꯣꯡꯕ ꯍꯩꯕꯗꯨꯅ ꯗꯔꯀꯥꯔ ꯑꯣꯏꯁꯦ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯎꯇꯤ ꯊꯣꯡꯕ ꯍꯩꯕ ꯆꯒꯦꯝ ꯊꯣꯡꯕ ꯍꯩꯕ ꯁꯔꯦꯡ ꯊꯣꯡꯕ ꯍꯩꯕ ꯍꯩꯕꯗꯨꯅꯦꯕ ꯑꯁ ꯑꯩꯗꯤ ꯑꯗꯨ ꯊꯣꯡꯕ ꯍꯩꯇꯦ ꯑꯩꯗꯤ ꯑꯗꯥ ꯊꯣꯡꯕ ꯍꯩꯇꯦꯅ ꯂꯣꯏꯅꯃꯛ ꯍꯩꯔꯒ ꯄꯨꯔꯛꯄ ꯅꯠꯇꯦ ꯇꯝꯃꯒ ꯂꯣꯏ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯤ ꯅꯠꯇꯦꯅ ꯃꯃꯧ ꯅꯨꯄꯤ ꯊꯥꯒꯠꯆꯕꯗꯨꯅꯦꯕ ꯁꯤ ꯏꯃꯧ ꯅꯨꯄꯤꯅ ꯊꯣꯡꯕꯗꯤꯕ ꯑꯁ ꯃꯤꯅꯤꯠ 5ꯗ ꯂꯣꯏꯌꯦꯅ ꯑꯗ ꯑꯃꯅ ꯍꯣ ꯑꯣꯟꯂꯥꯏꯟꯗꯒꯤꯅꯤ ꯃꯣꯏꯅ ꯂꯩꯕꯗꯣ ꯏꯃꯧ ꯅꯨꯄꯤꯅꯦꯅ ꯇꯧꯕꯗꯣ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗꯅ ꯁꯤ ꯃꯃꯥꯡꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯑꯗꯨꯝ ꯍꯟꯖꯤꯜꯂꯦ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ ꯏꯕꯦꯝꯃ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯗꯣ ꯋꯥꯆꯞꯇ ꯄꯥꯎ ꯐꯥꯎꯅꯔꯦꯅ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯁꯤꯗꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯀꯩꯝꯇ ꯂꯧꯅꯗꯦ ꯑꯗꯣ ꯋꯥꯆꯞ ꯑꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯂꯧꯅꯔꯀꯥꯟꯗ ꯃꯥꯏ ꯋꯥꯆꯞ ꯅꯝꯕꯔ ꯂꯧꯅꯗꯣꯏꯅꯦꯕ ꯐꯣꯟ ꯇꯧꯕ ꯌꯥꯗꯣꯏꯅꯦ ꯑꯃ ꯇꯧꯕ ꯌꯥꯗꯣꯏ ꯍꯣꯏ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯇꯧꯕ ꯌꯥꯕꯗꯨꯕꯨꯗꯤ ꯅꯠꯇꯦ ꯑꯗꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯛꯁꯟꯅꯕ ꯍꯦꯟꯕꯁꯤꯗꯤ ꯋꯥꯆꯞꯅ ꯍꯦꯟꯕꯒꯤ ꯃꯑꯣꯡꯅꯤ ꯑꯗꯅꯤ ꯏꯕꯦꯝꯃ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯗꯣ ꯋꯥꯆꯞꯇ ꯄꯥꯎ ꯐꯥꯎꯅꯔꯦꯅ ꯁ꯭ꯇꯦꯖꯇꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯑꯗꯨꯅꯤ ꯃꯥꯒꯤ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯉꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯂꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯀ꯭ꯂꯥꯁ 3ꯗ ꯇꯝꯃꯁꯨ ꯀꯔꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯊꯣꯛꯏꯁꯤ ꯂꯣꯏ ꯈꯪꯉꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯁꯤꯗ ꯂꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯔꯛꯄ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯀꯦꯁꯤ ꯋꯤꯗꯤꯟ ꯁꯦꯀꯦꯟꯗ ꯈꯪꯕ ꯉꯝꯕꯅꯤꯅ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯄꯪꯕ ꯁꯤꯕꯁꯨ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯀꯗꯔ ꯇꯧꯕꯁꯨ ꯌꯥꯔꯔꯣꯏ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯆꯥꯎꯈꯠꯄ ꯑꯥꯏ ꯇꯤꯁꯤꯅ ꯑꯆꯧꯕ ꯆꯦꯟꯖꯦꯁ ꯑꯃ ꯄꯨꯔꯛꯏꯅꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯍꯦꯛ ꯏꯁꯥ ꯀꯣꯟꯅꯅ ꯄꯨꯍꯧꯗꯕꯗ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯏꯍꯥꯡ ꯍꯥꯡꯗꯅ ꯀꯩꯅꯣꯝꯃ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯣꯏꯗꯕ ꯑꯗꯒꯤ ꯁꯤꯗꯩꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯥꯎꯗ꯭ꯔꯁꯨ ꯑꯥꯎꯠ ꯑꯣꯐ ꯗ ꯋꯥꯔꯜ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯁꯤ ꯃꯤꯠ ꯅꯥ ꯁꯣꯛꯄꯗꯤ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯅꯤ ꯑꯗꯨꯅ ꯔꯤꯝꯁ ꯔꯣꯗꯠꯇ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯅꯣꯛꯀꯤ ꯗꯨꯀꯥꯟ ꯀꯌꯥꯝ ꯂꯩꯒꯦꯅ ꯑꯗꯨꯒꯤ ꯄꯔꯤꯡ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯥꯒꯥꯃꯄꯥꯟꯗ ꯍꯩꯖꯤꯜꯂꯒ ꯁꯣꯝꯒꯤ ꯔꯤꯝꯁꯀꯤ ꯀꯣꯔꯅꯔ ꯇꯥꯕꯗ ꯂꯩꯔꯤꯕ ꯑꯅꯣꯛꯀꯤ ꯗꯨꯀꯥꯟꯁꯤ 2ꯒꯤ ꯃꯊꯛꯇ ꯂꯩꯔꯒꯅꯤ ꯑꯗꯨꯝ ꯊꯪꯅ ꯑꯗꯨꯝ ꯄꯔꯦꯡ ꯑꯗꯨꯝ ꯐꯝꯃꯤ ꯀꯃꯥꯏꯅ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯁꯤ ꯌꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯕꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒꯤ ꯇꯥꯏꯞꯇ ꯌꯦꯡꯕꯤꯌꯨ ꯃꯁꯤꯡ ꯊꯤꯕꯤꯌꯨ ꯆꯥꯎꯔꯥꯛꯄꯩ ꯋꯥꯅꯤ 2ꯒꯤ ꯃꯊꯛꯇ ꯂꯩꯕꯅꯤ
ꯑꯗꯨꯅ ꯑꯗꯨꯝ ꯍꯤꯡꯕ꯭ꯔꯥ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯈ꯭ꯔꯗꯤ ꯑꯃꯅ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯃꯗꯤ ꯑꯃꯗ ꯐꯝꯖꯜꯂꯛꯄ ꯑꯃꯅ ꯌꯦꯟ ꯑꯉꯧꯕ ꯌꯣꯟꯈ꯭ꯔꯗꯤ ꯑꯃꯁꯨ ꯌꯣꯟꯁꯤꯜꯂꯛꯄ ꯑꯃ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯇꯧꯕꯒꯤ ꯑꯗꯨꯝ ꯄꯔꯤꯡ ꯄꯔꯤꯡ ꯇꯧꯔꯒ ꯄꯨꯃꯤꯟꯅꯕ ꯑꯃꯅ ꯏꯁꯤꯡ ꯇꯧꯔꯦ ꯏꯁꯤꯡ ꯕꯥ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯝ ꯊꯦꯡꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯟꯅꯕꯒꯤ ꯑꯗꯒꯤ ꯁ꯭ꯇꯦꯖꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯤꯠ ꯁꯣꯛꯄ ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯐꯦꯁꯕꯨꯛꯇ ꯈꯪꯅꯕꯗꯣ ꯋꯥꯆꯞꯇ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯁꯤꯅꯦꯕ ꯌꯥꯝ ꯐꯖꯕ ꯁ꯭ꯇꯦꯖꯗꯣ ꯂꯥꯛꯄꯩ ꯋꯥꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯅ ꯑꯗꯣ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯐꯝꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯗ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯑꯦꯝ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯐꯣꯔ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟꯁ I can't disclose anything on how we can resolve the present crisis. ꯑꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁ ꯄ꯭ꯔꯖꯦꯟ ꯏꯁꯨꯁꯤ ꯔꯤꯖꯣꯜꯕ ꯇꯧꯒꯗꯒꯦꯁꯦ ꯑꯩ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯤ ꯉꯁꯥꯏ ꯑꯩꯁꯦ ꯀꯔꯤꯒꯤ ꯁꯦꯀꯨꯔꯤꯇꯤ ꯔꯤꯖꯟ ꯂꯩꯔꯤꯅꯣꯅ ꯀꯣꯏꯁꯟ ꯑꯃꯈꯛ ꯍꯪꯉꯛꯄꯅꯤꯗ ꯑꯗꯩ ꯀꯥꯔꯇꯨꯅꯤꯁꯅ ꯌꯥꯝ ꯐꯖꯕ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯍꯟꯗꯛ ꯃꯦ 2ꯗꯗꯤ ꯁꯦꯀꯦꯟ ꯑꯦꯅꯤꯚꯔꯁꯔꯤ ꯃꯦ 3ꯗꯗꯤ ꯁꯦꯀꯦꯟ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯗꯣꯏꯅꯤ ꯁꯦꯀꯦꯟ ꯑꯦꯅꯤꯚꯔꯁꯔꯤ ꯌꯧꯔꯒ ꯇꯣꯛꯇꯣꯔꯤꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯕꯅꯤ we have to wait and watch ꯑꯗꯨꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ